Social Welfare Minister gi pasoi kendra manung da leiba mimanadraba imung amagi miyoi ahum hojik fawba Social Welfare Department piba kanaba sing phangdri hairi amadi wangkai hizam lekai da leiba panthau gi sanglenda lekai miyam ga ningai sangdainera padagi sang amadi gari kaya amang ata thokle Kurumjari, miyang tabiri pa punamakpu taramna oksari, hauzik maru eba pausing sandok na pizari. Mima natraba miyo singidamakta, tongan ba mateng pibagi tabak tauriba Social Welfare Department ki Minister A.K. Mirabai gi kendra su oriba, pasoi kendra manung daleba imung amagi, mima natraba miyoy ahumda, hauzik fabada Social Welfare Department na piba kanabasing, karadang panghanbina ba haiza krabasu mateng amata pangdri hairi. Hairiba imung adudi Sagolban Tera Sabam Director Laiba, Lesang Tem Ombi RK Tamfasanagi imung ne. ISTV News number from Aduda Satuna Tijiluba Matamda, Lesang Tem Ombi RK Tamfasana Asi, Sahi Mangagi, Mamangda Angang Unakraba Matungda, Masagi Makong Animakta Ka Hena, Pibam Soksilak Padagi, Hauzik Makong Animak Yengbada, Yamna Ningmakainingai Oire. Mahak Vela the Fawa Anidak Layang Ba Satlure Hairi. Manipuri bana mirai biduna intorak tuna mapam da halak tuna laidibi RK Tamfasanagi masanupa ama amadi masanupi ani laidi mahaka punna laidiba apokpa apokpisu masagi pibam da soinaraba miyoini masa sing laidik tamhanaba honaba mahaki anabagi hidak laiba amadi nomagi hingnabagi honabada sauna khudong sadaba mayoknari Mingondagi paisa pusilubadagi masana leidiba inkol asi fawba mina laukiba yabagi pibam da leire pasoi kendra da miyam gi mihut oikiba minister MLA amadi hauzik minister oriba fawbada mahaki imungi mateng oinanaba sarkar gi pifam thopa sing pinanaba haija khrabasu ngasi fawba mateng amata phangdana wana hingli haina piendaba phongdorakle mari mangadi sure mindu habiyana paisang de ombi tambasna devi habi sai mari ko sahi mari manga sure aina phamu hi palai se do ai ngasi bog da di kananta dagi mateng ambu phangba su laite phangba do hospitalize ti tong ninge I ka pukul odi me am di hai balai du pisagi po me am lai pani ai yang ang hunsi ka ngamdra si pomong dei kana gum him pandegi adu ai isor di ya da bu adi han zero ba ba moi kampur ga yeng masang sala manandi sagi maming san mangi lo palisi mangaka mamang sa hi san pi ai magi ming san biram sagi mai kana degi so ipang malite siang sini ke ilo bu suka pangne pisa hi ne na pi do tha ma pi ra tha ma pi da bal mai to ma degi kiro sing ke ilo so ingun de pisa do ai de dum hele ba mai to de dum han su hui de siang sini log da basu sine ina dai di kar ai hai ning ma mayam di le do ai da Amaromda mahaki makong animak Mari lainaba doctor na kaktrabadi yararoi haina khangalak labasu hauzik leidiba phibam masida operation tawna ba senpham amata leitabana awaba kaya khangli anabagi phiyomdi nomagi sokchilakle khaina duna leidiba mahaki mapurabagi maikai degesu hanna fawa yanglaktre masa singi damaktadi mapadage phangpham thokpa kharadangdi phanghaning haiba wafam phongdorakle Galiamba insan tau matam yo panina Ngon di kitara kabil palisi kun pura kanga di kaning salai sisi meloi juga deh layang masuk saning deh mah dan ada mamang dah layang na bagi pisah ngon lagi pura sendiri kat sini oke anak khas de pira de yaro ya dan palisi udah tertare dan hal sulai ini tidak ngam deh ena layang ga isasi maning thumoi dah betul kan masih tambaran na boy kolong walang kani tipin wat kani hari wakalon sunai na guys si layang na ilayang bapam da na yung da sunai de tara ka bisi da mingon de bisa sumure minja sala guys sa de school sa na ina sa de school de principal da ngai pi tu tiel la roye kolong na wari me ando liban ni ngai train pi di tira no nang ming di salo na lai ke sulai de
Wangkai hizam lekai jalaiba panthogi sanglenda lekai miyamga ningai sangtainarapodagi sang amadi gari kaya amangata thokle miyoi ahumsu sokre hairi thaudo thokromdagi phangba pawgi matung ina thaudogasi ngasi ayapung 8 rom taba matamda thokibane mamang yanakibagi matung ina panthau masaigonda leiriba nupa amadi nupi masa angang nifugu humdoirom ngasi mama mapa na mafam adudagi lokthokpa matamda Lekai miyoi karana media gi mamang da angang sing adu sinabaga loinana angang gi mot media da phongdok hanbada panthau thazana ningjariba kangbuga lekai miyamga ningai sangtainarapodagi khuthokna ba aduda miyamna panthau gi masaigonda leiba hall amadi saksang mai thabaga loinana mafam aduda leiramba gari kuncharom amangata tholba gari sing adugi manungda gari taragu humdoirom mai sakpa yauki khoisaunarba miyamna hol amasung saksang mai thabata natana mafam aduda leiba laisang amadi atai sang kayadasu amangata thokki mafam aduda Manipur Fire Service ki fire tender sing matam sana sangsilaktuna kalhobadagi achauba maihau langpok tholamba yabadagi kalhoba ngamhauki thodok aduda nungna panbadagi panthobu thajaba miyoi ahum amadi police personnel ahum asokapan nangki Miyam gi irang aju control tauna bahona bada police na tear gas amadi nomai round kaya kapki Amaromda oirak diba pibam masigi yenglaga district magistrate na section tharang lokhotpa oina Wangkai mayum lerak, Wangkai pukrambam lerak, Wangkai ayangpali road, Wangkai Imphal yaripok road ki manung da leiba miyoi singna mayum dagi mapal thokpa yaroi haina athingba thamkhre kanagum singna sai nung amadi siba yaba khusu khulai sing puba yaroi haina district magistrate Imphal East M join order ama thokre athingba si makhata ba order ama thoktriba fawba sanagani hairi hauzik pawgi marak thana atena break ama lobisi break ki matungda Saliba tha asigi manungda Manipur da sahi kaya degi sanamangam dana lakhiba Manipur Industrial and Investment Promotion Policy lising nitaragu humdoi sanaragani haina Industry Minister Govindas Konthau Zamga ISTV News ka unaba akhanaba pawdam ama phangbigani hauzik break lobirasi Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba Haksang soktarakpa, tumba chaba yaraktaba, khong hamba nungairaktaba singbu, phanba ngamba amata ngairaba upaidi, Jolib syrup, amasung capsule. Diabetes singidamakta Jolib capsule chabiyu. Delta Tutorials for CBSE. Admission open. Class 9, 10 and 12 Science from April 4. Class 12 Arts from May 4. Class 11 Science from June 6. Vacations course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre Lifsaf syrup sijinabiu adungi awaba punamak koknabigi pambaini diabetic na naraba anabasing nasu sizinaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule Naraga laying babudi, Narjinga de Saxel Hobana, Henafay. Delightful cupcakes with creamy vanilla filling. From Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bisnupur District ki oina Manipur government ki regular employees singda service loan lobui kudong chaba pizari athuba matamda amadi araiba moong da lobiba yagani enna akupa marol gidama contact tobu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bisnupur Bazaar Bisnupur Pumnamapu taramna oksari makha tarpa pau pizari Sahi kayadagi sanabangam dana lakhiba Manipur Industrial and Investment Promotion Policy lising nitarago humdoi lakdiba salibat tha asida sanabayana leire hiramasigi matangda ISTV News ka Commerce and Industry Minister Govindas Konthau Zamga akhanana unaba amada State Cabinet na lising nitarago humdoi da approve tokhraba policy asi
Saliba tha asida in toto oina satna ba haunana ba notification thoklaba yana leire haina khangalaki hairiba approve ta wigriba Manipur Industrial and Investment Promotion Policy se in toto oina ngasi akoi chana han bangam driba si karigino har kanda area khara khakta na ya madi chanare karam area akoi ki finance ki area khara finance hi tas tawa excise duty exam tawa haire excise duty exam tawa haire masi finance department na notification ma thokadawa ada ina asa tawjabadadi handaki me tha sidadi notification si thoani masi sanadaba sina sumaram oiraga akhogi entrepreneur sing industry zawjage haiba akhogi miyoi sing se masi da khara hena apan khara pibo irangone na akhoi government sina khanjare hairaga handaki satli ba tha sidagi ti sengna in to to oina khoi satna hanana ba yam kan hona gani leidi leijare Manipur Industrial and Investment Promotion Policy se fully masi akhoi satna na ba yam kan hona jare handak thade chana Khanaba Khamlui haiba wahogdagi lamdeng amasung kamenggi miyoi kayana mana ingkholgi club amasung lanayum ani thugairamle lupa lak ahum romgi pochai mangan khre haina mana ingkhol youth development association gi general secretary loremam jibanna phongdorokle mahana makha taraduna ngarang numidang pung 8 rom taba matamda ingurok khoramba lakpani haiba miyoi taruk rom mana ingkholdagi loitang taba lamkhaida khana chainaba thokhi mana ingkholgi miyoi kharana khamlubada lamdengdagi samananda koba miyoi ama sokhi thodok adugi tungda numidang pung 9 rom tarakpa matamda miyoi sanirom laklaga club ki pochai kaya thugairamkhi koizam pahari koba miyoi amagi dukandagi sale amadi pochai kaya pukhre yumgi thong thonau thugairaga computer na singba problem kaya su amang ata tholamle haina phongdokhi amang ata tholam ji akoi ngasi yamna pende nungai te ko kalakui site gi yamna pendaba nungai taba waroba akoi gi thamuida yamna ningam daba malai maram maduna asi machi ga mari leinaba police department na athu matamda hairiba mi singsi habiraga action local piu Fidal Segaiba Singh Serak Pigedabani Haina, Maiso Ning Sing Lu, Kuraina Tadora Pacherol Amana Kangalakle, April Tang Taraga Tarukta, Cherau Sing de Yungba, Yek Teretki, Fidal Kaktalaga, Hundok Lamba Amadi, Mayang Infal the April Tang Teta Tokiba, Libak Tiba Todokta, Mioi Ani, Laikidabagi, General Strike Sataringaida, Lininga Mari Lenana, Sorat Chatpa, Miwa Singda Ka, Hilma Tawong, Satakiba Adu, Sarkana Tigatuna, Serak Pigedabani Hari. Amukahana attend the break Amatang Lominasi. Combined tutorials for CBSE admission open second batch class 12 5 months foundation course, second batch class 9 and 10 6 months foundation course, class start 5th May, second batch class 11 5 months foundation course, class starting from 16th June, class 9 10 and 12 2 months vacation course for Navodaya, Sainik and outsiders, class starting from 2nd May. Please contact Combined Tutorials Office, Sagolban Murang Neruk Machin Bus Parking, Imphal. Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education admission open. 3 months SA1 foundation course for CBSE class 9 and 10. 5 months foundation course for CBSE class 11 and 12 science. Vacation course for Navodaya, Sainik and outsiders CBSE school students. 3 months advanced course for CBSE class 11 science. Girls hostel at the same block. Talent Search Cum Academic Competition, the second state level general ability test, organized by the cluster of gentlemen from class 8 to 10. First prize rupees 5,000, second prize rupees 3,000, third prize rupees 2,000, 4 to 10 position holders rupees 1,000 each. Forms available at the given stationer. Objective and multiple choice type question. Application fee rupees 100 per applicant. Last date of form submission on 18th May 2016. Competition on 22nd May 2016 from Amukana Taramna Oxori, Makataba Pau Karagapizari. Manipur Information and Technology Staff Union na Haukiba Sahida MIT gi Principal Amasung Makok Thongba Singa Yana Kibawa from Sing, Tabak to Ontorokti Haiduna, Ngasidagi, Union na Konjang Sangsin Bahaukre. Union gi Wangang Roy Konsam Victor na, Lisingani Taraga Mangagi, Me Tadigi Sanagadaba, Modified Yesioda,
career progression scheme sana hanbagi sangsin kiba khongjangda yana kiba wafam adu April kuntra dagi thabak to onthokani hai khrabasu tumin lesin kibabu yaning de hai khi tang kuntra April bhogi manungda hairiba MSP scheme je implement to biro na haijaba matamda hoi hoi yanaba tawrasi na hairga deadline do thanaraba matung ngasi bawa higher authority ki side tagi principal ki side tagi karigumba wafam amata ekoi de khangalak palai tabadi koi ngasi je MSP scheme je implement to bidabadagi koi amu han ngasi resume to jabane ji staff association ni makhada koi staff mayam punsilaga tawjaba du makhongjang amakani amna karigumba hairiba MSP scheme je implement to jibawa misana hairiba khongjang se makha tana sangsin jagini haina ko tanjaki Imphal West District ki oina National Foundation for Communal Harmony ki project assistant ki makhada angang singi mahima sing tambada pigadaba sianpham ngasi District Social Welfare Imphal West na sinuna Imphal West District Complex ta yentopagi tharam pangthokre tharam aduda Imphal West ki DC Ningthozam Geoffrey SP Dr AK Zaljit ZDO Zone 1 Gopi Mohona maru eba miyo sing oina saruk yakhi beneficiary sama contract marida sel gi mating pibagi tharam aduda DC Geoffrey na haikibada ahal laman leitre haiduna wakhal swan thabat tawdana mahai masing tamada puning sangadabani apabami amamam oinanaba honagadabani haiki si haiba fendu kuri wala kan apa le tabiarong kan nama le tabiarong kan maru boi se ngasai gi bisi yo haibi ba akoida tangna haibi ba education ki kano se manghan bidaba laiba stage yamna vulnerable ba ko gi age group ne wakan ngai tabadagi papagi nataga mamagi nungsiba phangdabadagi aranba lambida lamjing bigi ba ya ki chances yamna ba makhoi wakal sing si atom da sakhidana ba education ki hiram na makhoi bulam sing bira kadi kona ko je ko society ki ba a social being a good citizen have to work on for the number I have pandem ji tham laga ko gi asset foundation ka for community harmony masi yeng laga makhoi ki education ki damang assist ba to ba scheme ni Imphal West ki SP Dr AK Zaljit na laibak thiba thodokta laikhedraba miyo singi asiba haksang yariba makai postmortem tawgadabani maduna laikhedraba miyo adugi imung manungi masa masu singda sarkar gi maikai gi kanaba fangnana ba honabada sauna mateng oigani haiki masi kanagumba ma leitaba yaw taragadi unnecessary death oidana leitaba taragna masi postmortem hai se compulsory ni masi karigumba unnecessary death se leitagdi postmortem tahobasnadi faidagi safe way bane habane ba adu mayam ja request tamangi dana ba karim kan da phare phare moi mayam khanna roi chaina roi yana re problem leitre complaint leite haraga di haina ai ko ju yam informally ai tare masi tawai da ba thalok ne ba masi mayam ni hena anti way sala dana ba thalok leite na tawrini aduni adane na hara kadra haibi aki du leise ba dagi ba sometimes ke hek akoi informally dum PM ji taw da leiye ba masi aina mayam pulling aisa haijage masi ba benefit wa phangi khoni haiba matam sidadi postmortem report se masi yamna important word pe jai word kane ba lai haraubugi maramda khana nainaba leptana sathari haina umang lai kanba apun malup ukalna thadorokpa cherol amana khangalakle laibungda jagoi putokpa matamda lai haraubada saba yaba amadi mari leinaba jagoi khaktamak putonaba khangalakle ukalna umang lai haraubabu masagi asengba liklamda hanjinnaba honabagi leptana sangsilakliba khongsat asibo forup asigi miyamna angama thakta mateng pangbiyo haire Rotary Club of Imphal na District Governor Sandu Agarwal bu taramna opagaloinana ikai kumnabu utpagi thoram ama Manipuri da leiba Rotary Multi Service Center da ngarang pangthokre thoram aduda Rotary Club of Imphal gi President Ngangom Tes Kumar Assistant Governor Laila
घाट फोन अमदी सेक्रेटरी गोकुल चंद्रना मरुब म्यूसिंग ओइना सरुक याखी लाई यकप सांगदनबगी मको मथंग ताखरबसिंगदा मना मथुम यंथोखी क्लब की बुलेटिन मनी पद्मा रिलीज तौखी पासोई केंद्र की बीजेपी की एक्टिव मेंबर बिजोइना तेरा सापम डायरेक्टर लेबी लेसांग टेम ओंबी आरके तंफासनादा सेल अमदी साना थन पोलम सिंह मतेंग पीखरे मराइबक थीबसिगी मथक्ता इमुंग सिगी सोनाइबा इमुंग अमदा डिसेबल अमखक यावबदा मियोइबना इमुंगदुदा अवाबदा तारबा पुंसी अमनी अदुबु सिगी इमुंग सिदंगसी नाम सोइबा मसिंग मी मंगा थोकना लेबा पीबा आंगांसिंगसु अदु मसिगी खनबदा ईश्वरदसु कोइने थौनिजरी मणिपुर की गवर्नमेंट नसु ngasiगी awana tariba disable gi phangbam thopa adudi phangan janningi manipur government na masi amtang yengjan biu masi mioi bani na hingdaba yadi sa daba yadi aduna masi department dagi masi am thuna thu mo tamda pibiu aikoi ne so angam mateng soidana masi da department ga mari leina ba pota koina angam mateng soidana tawjagani maruba pau amukana Social Welfare Minister के पासोई केंद्र मनुंग दलेबा मिमानद्रब इमुंग अमगी मियोई अहुम हाउसिंग फावा Social Welfare Department ना पीबा कानब सिंह फंगद्री हाइडी अमदी वांखई हिजम लेकाई दलेबा पंथौगी संगलेंदा लेकाई मियाम का निंगाई संगताई नरपदिगी संग अमदी गाड़ी कया अमांगता ठोकले मियंग ताबिरिबा पुनमकपु अमुकहन्ना खुरुमजरी